Praise the Lord. Ahanamaktada ekhoi khuding mapu sembiba laisem mapu mapal naidana thagachari amasung yengbiriba loinana tabiriba ichtinau ichechel marupsing ojasing ahalamansing pumnamakpusu dayanan laishramna masigi fazaraba mapu ibungona pinabiriba thoiba numit asida ekhoibu kanbiba ekhoiga loinabiba awaba potlum thangdabiba amasung ekhoida hingbagi thawai pibiba amata ngaireba mapu Jesu Christa gi sengthoireba minglenda pomnamakpu yaifa mangol pizari amasung ikai khumnazari ngasi asisu athoiba testimony ama tahanjarake hairiba testimony asi khoigi manipur gi icheni iche ase hojikti mahak punjab ta lei haiduna haibirei amasung iche ase ichena phongdok pirakpani aingonda contact number lawiraga amasung iche si Bramhan Eche ni aduga ichena haibiraki madudi ichena India gi manungda leiriba life hamsing mayamna khuramnariba pomnamakta ichena khurami chatli amasung hojik ichena Punjab ta leiriba sisu khoi kari haini lai khurambagi damakta masi chatpani aduga lockdown ocean ki bagi maramna ichena magi friend amagi yumda lei haiduna su haibirakpani aduga ichena mamangaida icheda langtaknaba aduga ki numidang tumba yadaba tongan ba makhalgi awaba anungaitaba kayana yumduna lerami haiduna haibi amasung aigina ishorna phongdok hanbikiba video amadagi ichena yengjaraba matungda isegi punsida ahongba amasung Jesu Christa na ichegi manglanda lagtuna icheda Bible pauna chingba haibiramba amasung icheda ahongba amasung tonganba apa nungaibagi pauna chingba kaya lakhiba asigi testimony ni ichena aingonda phongdok pirakpa matamda aina su mayamda khanganingba maramna ishorna ichebu nungsibibase kanbibase mayamna su phongdok chingchaningbagi maramna aina semjarakpani adom yengbiu adom tabiu ishorbu hena thagatbiu chinnaw iche chalsing amasung mayamda haidok chaningi ishorbu yam thagat chaningi madudi ipana karisu natraba aibu sizinabiduna ipana ibu loinabiduna matik laikhraba tabang pan bagi karigumba posak amagatana leiba ngamdraba Ahingba ishorgi wahi phongdok hanbibase ibungo Jesu Christa gi thaujalani born ni haiduna I phongdok chaningi chilnaw iche chalsing thajarabasing nasu aigidamakta adomna ishorda haijabibu matamda khuramjabibu matamda thagatjabibu matamda ningsingbiu hena ishorgi nungsibase ai phongdok chaningi haiduna phongdok chagi haiduna khanjai amasung Jesu Christa na sungaman bigani haiduna haijai khanjai loinana thajaraba chilnaw iche chalsing pomnamakidamukta haijaribani ishorda hena pangal pinabinabagidamukta amasung thajadribasingda ishorgi afaba wapau Jesu Christa na loibikhiba thabak good news ado hena phongdok saduna Jesu Christa bu khangdriba singna Jesu Christa da mayolakpa yanabagidamukta thagachari ishorbu hena thagachari ibungo Jesu Christa ipadi athoiba ipaduni kanbiyo mapu aduni amasung ipana aikhoigi awa polumsing ipana aikhoigi awaba langtaknabasing ipana thangdabikre Calvary cross mathakta amasung ipabu lawsanjabasingna ingthabagi potpu aikhoida thongatpire ipa awa polum thangdaduna ipagi potpu ipagi lairaba amasung yanglaba potpu thangatpibani amasung laisembiu mapugi masanupa amasung masanupi ohenbibani thagachari ichegi athoiba testimony asi tabiu yengbiu Jesu Christa na aikhoibu karamna thangatpiduna amambagi taibongdagi mangalda pubirei haibado amasung Jesu Christa fangjaba matamda harauba nungaiba ingthapa fangi haibado ichegi sakhi asidagi ichena phongdok pirakpa asidagi adom khangbiu hena amasung thajadriba chilnaw iche chalsing su tabiu aduga testimony asibu phongdok pirakpi aigi nungsijarabi iche amasung ichegi imung manungbu ishorna hena loinabibu orsanu amasung icheda haijaningi madudi ibungo Jesu Christa na ichebu aroiba matam phawda thadok pira roi haibase iche khangbiduna hena ishorbu thagatminasi amasung taibangpalda awa ana nungaiba awaba kaya na pullaga leiba taibangpalni maramaduna awaba anawa matamda su icheda hena pangal hena ishorbu thagatchabado ngambo oirasanu ngamanpo oirasanu thawai singbai pana amen thagachari ichegi testimony asi ekoi thaminasi hello haibiu akoi ozada handal obirabra mani ai se mani ai Punjab ta jiglai Manipur da gine ko aduda aina noma tumba yadaba hingawada thengla kansda pung 13 12 tarakanda YouTube ha ge matamda ozagi
Prabhugi Bapausi Tingnazagibaniba. Adugi Numitsidagi Aina Haba Hose Taba Hore, Pavanate, Taba Hore. Taba Numitsidagi, Agi Wakal, Agi Losing, Aina Yamna, Soningamba, Legitumba Yaramdava, Pnamaxi, Aina Pari, and I misses Adum Tai, Ozagi, Pari, the Sindu, topic Sindu, the Bible. And the Tara Matums there was Anna Sukamen, PBA, Tonga Pagi. Adukansa Aina. Shorts a carino have a massacre day and a Bible Sulaite and the Jesu Prabhuni have the Christa Germany have the Aina do Kanzabalaze qua. And the Aina Madu the twin and Ningo Balate, and the I Bamonupi Mane. And the Aina Zatabam Late, Shorgini Hidagati outside Chinchu Loina, and the Kohati Kamakama. Kurumure and the Baba Saiba Pasanti Chature, Tirupati Chature, the Navatif Chate, Binavan Lay late and a qua, and you are Chature, Tatavam Pums in the Agim from the Yamba, Dum Chature. And the boy on the Kanavati Pang de Meduna, Kagan, the Ningbas whom Kairapa, Aina meet among the Tauragas who some Tobiman, one Telago in a Torombudu. Adumina sum Tauraga on the Adu Aina di Sao Deva Uma Ma Moise Sumina in a Togi was a nomata nomadi waramatum the Mating Pang Ragadi warring in the Mating Pang was in sing high at the Hosity in sing Dracosonoma way in sing can you have a wakansi Kalaga yet lay away. Lehoraga it only the Ahingba Itumbayade something and Tingaga Adukans the Ozagi you to see. Thing that up the giddy, I walk her church, Nungare, Tumbayare, Adu, Aina Mrs. Tabatum, the Kaibam, the Power Kaignoga. Aina Ting the Tina, YouTube sitting there, a pump, Potara, pipe, and in a Pung Tramatui, Makai, the minor Mrs. Speak of Ikaiba Power. I'm saying, and the Pai the Vanina Qua. Adu consider. No, my Kung Ho, the Ozai, Wawa, Sipotaba, May, and the enemy says, Torka, Potum, and Miss the Mungsida, Mangama Mangi, the Mang Masida. Angang, Maka, Aina, Lady Bazakas, the sea, the Lady Miva. And the Nupa Malay, Ango Pigeon Taylor, the man had a Pungro, a Sigizagas, the Pum, the Manazagam, Taki, the gas, the Aina Angang, Manias, the Nancy. Pumbiro, Nungai, Drake, Commando Shizano, Topani, Sukun Sibangang Sibu, Kamana Siri, I use the lack was the Moy Yanning than Hatupi of Zala, and Wakansi the color is Kapi have a co. Kapakans, the Yungi the land, Matax the Kakamatams, the Hanagi, Ibukanano, I wonder, seem the La Hokera and the Canalauri Ibuko, Nupi Makana, other than the piece that in a Hanagi Tomatan Hangasagi. Pumi Bazagas, the Angangs, Ango, Pijol in the Kupaga, Tankalaga, Angangs, Ling, a Loxalula or an Hide Eva. Adukans the Ain Angangs, Loxale, and the Loxalaga, Aina Tali, Hema, Sigrava Sibuk, Mina Muhingala, Toribu, Sibu Hingi, Brasi, Brian, and a pizza, Hido, young, but Angangs, Makong, the Permanka, later Muko. I know Ontopanida, I know Pumselaga, Matax, the Pukalagans, the make up of them talk her. I know Alakali, Ontopanida. I say, Kanunahan, Oza, Kanogi, they and the Gi, Oza, they and the Gi, Kano Pungo, some Langa, Yam Lang in answering. Other minute the Langman than a gallant dadre. Adukans the Aina, Tori have a Aina, Kaigino, Hingalaga, Comina Torizano, Eche, Sumina Mang was in Hanoza, and the Lillamaka Uraga, Tovas, Edil was young, I can't give a Pagdoro for the Gua. Aina, Lindsay, the 80 bucks upon the Ontopani, the Lilam, Eche, and Haragan, Mr. Yamakina, Tungiva. I say, Kanjukangi, Pacto for the Kangi, I say. And the Aina was other than Mrs. Rosa, I did sing. Ahingba was it the same ID, Ningba Kaiba, Wena, Pabanta, Wegande, the Hosi, I see was the Kanato de A Kudun Tivam Tokre, in high cancer, high to high, and Kudun Tibu, Wedamdre, a Nongalaga, Yam, Wapa, Pavanta, is a given name. Nongalagas, the enemy Catorgas, the
ꯏꯁꯣꯔꯁꯤꯗ ꯈꯣꯡꯔꯝꯃꯤꯕ ꯑꯣꯖꯥꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯁꯤꯒꯨꯝꯕ ꯑꯗꯨꯒꯤꯗꯨꯗ ꯎꯔꯒꯗꯤ ꯖꯤꯁꯨꯅ ꯀꯛꯑꯕꯅꯤꯅ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯩꯅ ꯈꯪꯕ ꯍꯩꯁꯨ ꯕꯥꯏꯕꯜꯒꯤ ꯄ꯭ꯔꯊꯅꯥꯁꯨ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯣꯖꯥ ꯈꯛꯇꯒꯤ ꯇꯥꯖꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯇꯥꯔꯨꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯩ ꯖꯤꯁꯨ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯏꯄꯥ ꯏꯁꯣꯔ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯄꯛꯅꯗꯦ ꯑꯗꯣ ꯅꯪꯒꯤ ꯃꯃꯤꯡꯗ ꯑꯩꯁꯦ ꯀꯛꯊꯠꯂꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦ ꯍꯥꯏꯕ ꯃꯪꯗ ꯎꯈꯤꯕ ꯑꯉꯥꯡ ꯎꯈꯤꯕ ꯀꯩꯀꯩ ꯄꯛꯅꯗꯕꯗꯣ ꯑꯗꯨ ꯍꯥꯏꯔꯀꯥꯟꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯒ ꯏꯚꯤꯅꯤꯡꯁꯤꯗ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯇꯥꯗꯕ ꯄꯥꯎ ꯂꯥꯞꯅꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯀꯤ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝꯁꯤꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯦꯀꯥꯎꯟꯗ ꯑꯩ ꯍꯥꯞꯄꯛꯑꯒꯦꯅ ꯂꯥꯛꯑꯦꯕ ꯄꯥꯎꯁꯦ ꯍꯥꯞꯄꯛꯑꯒꯦꯗꯪ ꯍꯥꯏꯔꯒ ꯑꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯣ ꯏꯁꯣꯔ ꯀꯩꯅꯣ ꯏꯁꯣꯔꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯎꯍꯟꯕꯤꯔꯤꯗꯨꯗꯤ ꯅꯪꯁꯦ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯜꯂꯦ ꯍꯥꯏꯕꯁꯦ ꯇꯥꯛꯄ ꯖꯥꯠꯂꯥ ꯑꯩꯒꯤ ꯋꯥꯄꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯍꯔꯥꯎꯕꯗꯤ ꯌꯥꯗꯦ ꯄꯩꯁꯥꯁꯦ ꯍꯥꯞꯄꯛꯀꯅꯤ ꯍꯥꯞꯄꯣꯏ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯇꯧꯔꯦꯕ ꯑꯣꯖꯥ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯥꯔꯤ ꯑꯣ ꯅꯠꯇꯦ ꯑꯩ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯀꯥꯏꯗꯦꯗ ꯑꯣ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯂꯩꯔꯀꯥꯟꯁꯤꯗ ꯉꯔꯥꯡꯒꯤ ꯃꯪꯁꯤꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯪ ꯑꯃ ꯃꯪꯉꯦꯕꯀꯣ ꯑꯗ ꯏꯁꯣꯔꯁꯤꯅ ꯑꯩꯅ ꯏꯃꯥꯅ ꯍꯥꯏ ꯑꯩ ꯏꯄꯥ ꯖꯤꯁꯨꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯅ ꯅꯪ ꯂꯥꯛꯑꯣ ꯁꯤ ꯆꯤꯡ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯑꯣꯅ ꯆꯤꯡ ꯈꯔ ꯋꯥꯡꯕ ꯌꯥꯝꯅꯗꯤ ꯌꯥꯝꯅꯗꯤ ꯋꯥꯡꯕ ꯅꯠꯇꯕ ꯑꯃꯈꯛꯇ ꯑꯩꯁꯦ ꯄꯨꯈꯠꯄꯤꯑꯕ ꯃꯥꯅ ꯑꯗ ꯑꯩꯅ ꯏꯄꯥ ꯑꯩꯗꯤ ꯀꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯄꯥ ꯑꯗꯨꯝ ꯀꯧꯋꯦ ꯑꯩꯅ ꯃꯪꯁꯤꯗ ꯏꯄꯥ ꯑꯩꯗꯤ ꯀꯥꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯋꯥꯏ ꯑꯩ ꯀꯃꯥꯏꯅ ꯀꯥꯔꯛꯇꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯂꯥꯛꯑꯣ ꯑꯩ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯒꯦꯅ ꯃꯥꯅ ꯃꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤꯕꯀꯣ ꯆꯤꯡꯈꯠꯂꯀꯥꯟꯁꯤꯗ ꯅꯥꯄꯤ ꯑꯁꯣꯡꯕ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯐꯝꯃꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯆꯤꯛꯅ ꯅꯪ ꯕꯥꯏꯕꯜ ꯄꯥꯎ ꯑꯗꯨꯒ ꯕꯥꯏꯕꯜꯁꯤ ꯄꯥꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯑꯐꯕ ꯅꯪꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯌా ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯪ ꯕꯥꯏꯕꯜ ꯄꯥꯎ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯗꯨꯇꯪ ꯍꯥꯏꯔꯝꯃꯒ ꯑꯗꯩ ꯍꯥꯏꯔꯝꯃꯒ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯑꯀꯥꯟꯗ ꯑꯩꯁꯦ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦꯕ ꯄꯨꯡ 3-3:30 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯇꯥꯔꯝꯃꯦꯕ ꯘꯔꯤ ꯌꯦꯡꯕꯗ ꯑꯗ ꯑꯩꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯡꯁꯦ ꯅꯣꯡꯁꯨꯅ ꯉꯥꯟꯗ꯭ꯔꯤ ꯑꯗꯨꯅ ꯁꯤꯗꯗꯤ ꯊꯦꯡꯉꯤꯗꯅ ꯄꯟꯖꯥꯕꯇꯗꯤ ꯑꯗꯨꯗ ꯑꯩꯅ ꯑꯁ ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯔ ꯋꯥꯈꯜꯁꯦ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯕꯥꯏꯕꯜ ꯄꯥꯎ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯕꯥꯏꯕꯜꯅꯣ ꯄꯥꯗꯣꯏꯁꯤꯕꯨꯅ ꯑꯩꯅꯅꯦ ꯍꯥꯏꯔꯀꯥꯟꯁꯤꯗ ꯐꯣꯟꯁꯤꯗ ꯑꯩꯅ ꯕꯥꯏꯕꯜꯒꯤ ꯇ꯭ꯔꯦꯛ ꯇꯧꯋꯦꯕ ꯕꯥꯏꯕꯜꯁꯦ ꯆꯣꯡꯊꯣꯔꯛꯑꯦꯕꯀꯣ ꯑꯗ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯕꯥꯏꯕꯜꯅꯤ ꯍꯥꯏꯅ ꯐꯠ ꯂꯥꯎ ꯐꯛꯇꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯏ ꯍꯥꯏꯕꯀꯣ ꯑꯗ ꯃꯥꯅ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤꯗ ꯏꯪꯂꯤꯁꯇꯅꯤꯀꯣ ꯃꯩꯇꯩꯔꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯍꯔꯥꯎꯕꯅ ꯊꯟꯅꯕ ꯅꯍꯥꯛꯀꯤ ꯄꯤ ꯇꯥꯅꯕ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯎꯖꯅꯤꯡꯗꯨꯅ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯣꯟꯖꯕꯗ ꯅꯍꯥꯛꯄꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯖꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯕ ꯄꯨꯛꯅꯤꯡꯒꯤ ꯂꯣꯏꯅꯅ ꯏꯄꯥ ꯏꯄꯨꯁꯤꯡꯗꯒꯤ ꯍꯧꯅ ꯑꯩꯅ ꯈꯪꯖꯔꯛꯄ ꯏꯁꯣꯔ ꯅꯉꯣꯟꯗ ꯊꯥꯒꯠꯆꯩ ꯍꯥꯏꯅ ꯃꯇꯦꯛꯁꯤꯃ ꯍꯦꯗꯤꯡꯁꯤꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯒꯤ ꯍꯦꯗꯤꯡꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯀꯥꯟꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯑꯩꯅ ꯃꯨꯠꯈ꯭ꯔꯦꯅꯦꯅ ꯌꯦꯡꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯏꯔꯝꯃꯦ ꯄ꯭ꯔꯚꯨꯒꯤ ꯃꯤꯡ ꯁꯣꯟꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯙꯔꯃ ꯆꯦꯟꯗꯕꯕꯨ ꯊꯥꯗꯣꯛꯆꯁꯅꯨ ꯑꯍꯤꯡꯕꯁꯨꯡ ꯑꯆꯧꯕ ꯌꯨꯝꯗ ꯁꯅꯥꯒꯤ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯐꯨꯋꯥꯜꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯒꯤꯁꯨ ꯂꯩꯕꯥꯛꯀꯤꯁꯨ ꯂꯩ ꯑꯗꯨꯒ ꯐꯨꯋꯥꯜ ꯑꯗꯨ ꯈꯔꯕꯨ ꯂꯨꯅ ꯑꯗꯨꯒ ꯈꯔꯕꯨ ꯂꯥꯏꯅ ꯁꯤꯖꯤꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯊꯟꯇꯕꯨ ꯑꯁꯤꯁꯤꯡꯁꯤꯗꯒꯤ ꯄꯦꯟꯖꯍꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯂꯨꯅ ꯅꯤꯡꯁꯤꯡꯖꯕ ꯁꯦꯡꯗꯣꯛꯅꯕ ꯃꯄꯨꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯀꯥꯟꯅꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯐꯨ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯀꯣ ꯀꯩꯒꯨꯝꯁꯨ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯄꯥꯏꯕ ꯃꯈꯩꯗꯒꯤ ꯆꯦꯟꯊꯣꯛꯎ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡꯗꯒꯤ ꯄ꯭ꯔꯚꯨꯕꯨ ꯀꯧꯁꯤꯟꯖꯕꯁꯤꯡꯒꯤ ꯂꯣꯏꯅꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯥꯖꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯟꯊꯕꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏ ꯑꯗꯨꯒ ꯑꯄꯪꯕ ꯍꯩꯇꯕ ꯑꯗꯒꯤ ꯋꯥꯍꯪꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯃꯗꯨꯗꯒꯤ ꯊꯩꯗꯣꯛꯎ ꯑꯗꯨꯒ ꯄ꯭ꯔꯚꯨꯒꯤ ꯅꯅꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯐꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯐꯤꯕꯝꯗ ꯄꯨꯛꯅꯤꯡ ꯊꯣꯠꯄ ꯇꯝꯕꯤ ꯍꯥꯏꯕ ꯈꯪ ꯍꯩꯕ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯣꯛꯅ ꯆꯨꯝꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯈꯔ ꯐꯪꯕ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕꯤꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯦꯡꯅꯔꯀꯥꯟꯁꯤꯗ ꯑꯩꯅ ꯌꯥꯝ ꯈꯜꯂꯦꯀꯣ ꯕꯥꯏꯕꯜꯁꯤꯗꯤ
swidedi kanosu oibanina corona gi lockdown so oibanina hangdokteebako aduna aina bible study kadai yoni sinasu matik paabani phuloinus paabdi karino su khangnati ori iba thokle iba ani sikhakhtagi makhasta karino aina paadui su khangdre haina haira kansda aina wakhalche sangkhalagano ozada yanada telephone tawbasi phongning ibako aise ungagal irujani bo khangdreba haidi kaino aina tawriba aina mangiba aduga aina khaliba khal karino aina tawrisena aduga aina isol mayam ji khalaganda aina ai friend circle chingda aina haiba aina telephone tawriba aina ai Christian dharma chatani ai Christian niti bu yamna nungsijare aina ngasi bok tawpa matamda ai siningba karaga lakibni aina tawu kudinga tamai thidana lakpane adubu ngasidi ai isor se phangmadagi ai tumba relief phange tumba yare chaba yare nungaire ai nungaina ke na ai leininge aduna ai tasingna bible lama pami noyam ka thabira kera aina haiba damoina hai hajiti bazar chingse amta hangre aduna daida su dum thokani natraga su dum mobile gi matik dum paro natraga su nangna kadai dai phangake hairaga bozada yandagi mayam sing leiri dana ko sidagi dum paraga boy amada nang iraga tawena aigi yam press friend amana haibire adugi wa pok sinda nungai mandana aina bozada yanda tamningdana tamjirepani thoiba sakini yamna haraujei ko phone to biro ko aina kari kawdo khangdre aidi chahi yam mani ozali angang oiramgani adu aigi guru ni naina oza dum haibani ai ichen dum kawraga yani ko hoi kaisu kai ne aigi thamoida phaujibase kitang haijirake khogi isena mamangda matamamada khogi tabang pan india da leiriba haitare ko life pumnamakta sallaga isegi awaba pothanabagi damakti isena tawjarubudo ado iche khoibu sembiba mapunandi ui ise aduga ichegi manglanda angang ama sire haina leiramaga ichena as nusine angang se kamai sirino ne hairaga amu hingalakpase ase iche ngonda phaujabase icheda matamamada langtaknarambo amasung ichegi awabado adu ishorna aidi ahingbani habase amasung ichedi hojik ahingba oire habase ishorna utningi habase koise ishorna ichebu konsinbire habase aina nangbu konsin nangi damakta ai lai habado iche aduna tapna icheda athoiba testimony ni se ichegi testimony se aduga icheda nungaiba paulak pagumba siko tongan aduga ichegi khwaidagi sukristana khoida piri se iche khoi thawai gi ring thapase akoina langtak naramba khoigi hai hojik sidaragadi thawai se kai sakani haibagumba khangdaba natraga su aigonda charangnaba pendaba nungaitaba se asini iche Jesu Christana lokthokpa lai se amasung Jesu Christana cross da iche khoigi damakta pang tingbibase masil tingbi ki basida amasung hingat ki basida iche khoigi aran khoba mai khoi se lemna kanbiba haibase khoi oirabani khoise aduna aina Jesu Christa gi mingde sebu thawat chani koise Jesu Christa da buise lokshin biu Jesu Christa di khoibu kanbiu mapuni Jesu Christa se dharma amasunate chiko koina tongan ba dharma singda dharma gi oiba rule and regulation myam lei adubu Jesu Christa bu loksan jabudi ichega ishorga mapa macha gi mari se khoigi mama mapa ga macha gi mari se jam close relation koise machana mamagi manakta mapagi manakta lakpa matamda aigidi ipanina aina hainingba matamda haibi yai changningba matamda changba yai ba adu akoina atoppa khangdine matamda kena tawbasina ichena ishor ama khuramba matamda ichena ishor khuramjaba matamda kanagumba third person amagi mathau tarameba ise ko akoina karigumba amata katpa taraga su tongan ba mi mathau tai lairon tiron haiba mi amagi mathau tai dana adubu hojikti direct ichena ne thagachari ipa haina haiba yare ba koise ichegi awaba matamda room de sangaga oiraga su ichegi thamoida kari khali haiba se Jesu Christa khangi hai ichena nijadri ngai dai khogi awat pleiba do Jesu Christa khangi beche adu di yengbiu isegi thamoise isena kari guma man nidri ngai da isegi awat pleiba icheda langtak na Jesu Christa khangi amasung khangaga adum leiba na teba khangi amasung lauthokpi bane beche siko yam harau isebu sona kanbire haibasegi thamoida phawjei se aduni aina su tumba yadadana hingda maina tep YouTube se thakda thingnabani ba adu aina aigi kano gi friend circle amagi de lakpani ko imanabi gi family da
ꯑꯗꯨꯗ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯀꯥꯟꯁꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯊꯦꯡ ꯅꯪ ꯁꯨꯝ ꯇꯨꯝꯗꯕ ꯃꯥꯜꯂꯦ ꯌꯥꯝ ꯊꯦꯡꯅ ꯍꯥꯏ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯅꯤ ꯐ꯭ꯔꯦꯟ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯨ ꯀꯥꯟꯁꯤꯗ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯅ ꯇꯣꯏ ꯍꯧꯖꯤꯛ ꯂꯥꯡꯉꯤꯗꯣ ꯃꯥꯏ ꯃꯆꯥꯅꯤꯕ ꯑꯗꯨ ꯊꯣꯛꯂꯛꯄ ꯑꯩꯅ ꯃꯄꯥꯟꯗ ꯐꯝꯃꯤꯉꯩꯗ ꯃꯩ ꯊꯣꯛꯂꯒ ꯂꯥꯡꯉꯤ ꯑꯗꯨꯗ ꯑꯩꯅ ꯋꯥꯈꯜꯁꯦ ꯍꯔꯥꯎꯕꯁꯦ ꯑꯩ ꯇꯧꯐꯝꯁꯨ ꯈꯪꯗꯕ ꯉꯁꯤꯒꯤ ꯑꯩ ꯏꯔꯨꯖꯅꯦꯕ ꯈꯪꯗ꯭ꯔꯤꯕ ꯀꯩꯅꯣꯗ ꯉꯔꯥꯡꯒꯤ ꯃꯪꯗ ꯅꯪ ꯕꯥꯏꯕꯜ ꯄꯥꯎꯅꯤ ꯍꯥꯏꯔꯝꯃꯒ ꯉꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯧꯔꯝꯕꯗꯣ ꯊꯣꯏꯕꯅꯤꯁꯦ ꯍꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯪꯗ ꯊꯣꯛꯄꯤꯔꯒ ꯕꯥꯏꯕꯜ ꯄꯥꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯦ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯍꯤꯡꯕ ꯏꯁꯣꯔꯅꯦꯕ ꯏꯆꯦꯀꯣ ꯍꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯆꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯁꯤꯒꯅꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯈꯛꯇꯪꯁꯨ ꯍꯥꯏꯖꯒꯦꯕ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤꯀꯣ ꯏꯆꯦ ꯍꯣꯏ ꯑꯗꯨꯅ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯁꯤ ꯏꯁꯣꯔꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯤꯅꯦꯕ ꯑꯇꯣꯞꯄ ꯃꯇꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯆꯦ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯑꯃꯗ ꯐꯥꯎꯔꯝꯃꯦꯕ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯑꯃ ꯂꯩ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯂꯩ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯊꯋꯥꯏꯗ ꯏꯪꯊꯖꯕꯁꯦ ꯂꯩꯇꯕ ꯋꯥꯔꯒ ꯑꯗꯨꯝ ꯑꯗꯩꯗꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯕꯨ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯕꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯏꯆꯦ ꯉꯁꯥꯏ ꯃꯆꯥꯅ ꯋꯥꯔꯒ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯕ ꯉꯝꯗꯦꯅꯦꯀꯣ ꯏꯆꯦ ꯑꯗꯣ ꯑꯇꯩꯁꯤꯡꯁꯤꯗꯤꯀꯣ ꯑꯇꯩꯁꯤꯡꯁꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ ꯑꯇꯩꯁꯤꯡꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯑꯌꯥꯝꯕ ꯗꯤꯃꯥꯟ ꯇꯧꯕꯅꯦꯕ ꯑꯗꯨ ꯀꯠꯂꯨ ꯑꯗꯨ ꯄꯤꯌꯨ ꯑꯗꯨ ꯏꯆꯦꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯗꯤꯃꯥꯟ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯁꯦ ꯐ꯭रीडꯝꯒꯤ ꯄꯨꯟꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯄꯩꯁꯥ ꯀꯠꯂꯨ ꯑꯗꯨ ꯀꯠꯂꯨ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯄꯟꯖꯥꯕꯁꯤꯗ ꯀꯣꯏꯔꯛꯏꯁꯤꯁꯨ ꯑꯩ ꯒꯣꯜꯗꯟ ꯇꯦꯝꯄꯜ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯦꯕ ꯌꯦꯡꯕ ꯑꯩꯅ ꯄꯥꯀꯤꯁꯇꯥꯟ ꯀꯩꯅꯣꯒ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯗꯨꯒꯗꯤ ꯂꯨꯛ ꯗꯥꯎꯟ ꯇꯨ ꯁꯅꯅꯣ ꯌꯦꯡꯕꯁꯨ ꯐꯪꯗ꯭ꯔꯦ ꯃꯥꯒꯤꯁꯤꯗ ꯐꯅ ꯀꯨꯏꯔꯦ ꯂꯩꯕꯁꯤꯁꯨ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯗ꯭ꯔꯤꯝꯗꯨꯅꯦꯕ ꯃꯔꯛꯁꯤꯗ ꯃꯥꯅꯤ ꯏꯁꯣꯔꯅ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯤꯕꯗꯣ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯕꯗꯣ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯅ ꯍꯔꯥꯎꯃꯟꯗꯅꯅꯦ ꯑꯩꯅ ꯇꯝꯅꯤꯡꯕ ꯑꯩꯅ ꯑꯗꯨꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯦ ꯌꯥꯡꯉꯦꯀꯣ ꯏꯆꯦꯅ ꯑꯩꯅ ꯍꯔꯥꯎꯕꯁꯤ ꯎꯕꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯍꯔꯥꯎꯔꯦ ꯏꯆꯦ ꯑꯩꯅ ꯍꯣꯏ ꯍꯔꯥꯎꯔꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯦ ꯑꯩꯅꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯪꯖꯕ ꯃꯇꯝꯗ ꯏꯆꯦ ꯑꯩꯅꯁꯨ ꯍꯔꯥꯎꯕꯁꯦ ꯑꯩꯗꯤ ꯂꯥꯎꯔꯤꯅꯤ ꯏꯆꯦ ꯍꯣꯏ ꯑꯩꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯏꯁꯇꯥꯐꯁꯤꯡꯁꯨ ꯀꯞꯄꯦꯕ ꯏꯆꯦꯀꯣ ꯍꯣꯏ ꯀꯞꯄꯦ ꯑꯗꯨꯒꯤ ꯑꯩ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯉꯦ ꯍꯥꯏꯅ ꯂꯥꯎꯕꯅꯦꯕ ꯂꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯇꯥꯐꯀꯤ ꯃꯤ ꯎꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯞꯄꯤꯕ ꯑꯗꯨꯅ ꯈꯟꯖꯤꯜꯂꯒꯁꯨ ꯀꯞꯄꯤ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯂꯩꯕ ꯉꯝꯗꯕꯅꯦꯕ ꯏꯆꯦꯀꯣ ꯍꯔꯥꯎꯕꯁꯦ ꯑꯁꯤ ꯏꯆꯦꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯁꯣꯛꯄꯤꯕꯗꯣ ꯆꯪꯕꯤꯕꯗꯣ ꯑꯗꯨꯅꯅꯤ ꯏꯆꯦ ꯑꯃꯁꯨꯡ ꯏꯆꯦꯗ ꯁꯤꯁꯨ ꯍꯥꯏꯖꯒꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕꯁꯤꯗꯤ ꯏꯆꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯃꯇꯝ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏ ꯏꯆꯦ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯕꯨ ꯃꯨꯟꯒꯗꯒꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯏꯆꯦ ꯌꯦꯡꯕꯤꯌꯨꯀꯣ ꯏꯆꯦ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯅꯠꯇꯦ ꯍꯌꯦꯡ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗꯁꯨ ꯊꯋꯥꯏꯅ ꯁꯔꯒꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯏꯆꯦ ꯇꯥꯏꯕꯪ ꯄꯥꯟꯕꯁꯨ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯊꯋꯥꯏꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯏꯆꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯂꯤꯚꯤꯡ ꯒꯣꯗꯅꯤ ꯏꯆꯦꯀꯣ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯏꯆꯦꯅ ꯐꯣꯟ ꯌꯥꯝ ꯇꯧꯕꯤꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯄꯥꯕꯗꯒꯤ ꯉꯁꯤ ꯑꯩ ꯔꯤꯂꯤꯐ ꯐꯪꯉꯦ ꯅꯨꯡꯉꯥꯏꯕ ꯐꯪꯉꯦ ꯇꯨꯝꯕ ꯌꯥꯔꯦ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯐꯪꯉꯦ ꯀꯣ ꯍꯣꯏ ꯏꯆꯦ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯑꯇꯩ ꯌꯦꯡꯉꯨꯕ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯑꯒ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯅ ꯕꯥꯏꯕꯜꯒꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝꯁꯤ ꯑꯣꯏꯅ ꯇꯥꯕꯁꯨ ꯐꯪꯖꯔꯦ ꯀꯣ ꯂꯧꯁꯤꯡ ꯃꯌꯥꯝꯗ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯉꯝꯈꯩ ꯂꯩꯇꯅ ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯏꯕꯜꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯑꯁꯤꯒꯤꯁꯦ ꯑꯃꯠꯇ ꯈꯪꯕ ꯂꯩꯇ꯭ꯔꯤ ꯑꯁꯤꯒꯤꯁꯤꯅꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯏꯆꯦ ꯀꯩꯅꯣꯗ ꯑꯦꯞ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯦꯞꯁꯦ ꯏꯆꯦ ꯃꯅꯤꯄꯨꯔꯤꯗ ꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯕꯗꯣ ꯃꯅꯤꯄꯨꯔꯤꯗ ꯏꯕꯅꯤ ꯏꯆꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯏꯆꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯉꯒ ꯃꯅꯤꯄꯨꯔꯤ ꯕꯥꯏꯕꯜ ꯍꯥꯏꯅꯅꯦ ꯃꯅꯤꯄꯨꯔꯤ ꯕꯥꯏꯕꯜ ꯍꯥꯏꯅ ꯂꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯀꯣꯛꯇꯒꯤꯅ ꯃꯇꯣꯟ ꯌꯥꯎꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯊꯤꯔꯒꯦ ꯍꯧꯖꯤꯛꯀꯣ ꯍꯣꯏ ꯑꯩꯅ ꯕꯥꯏꯕꯜꯒꯤ ꯇꯧꯕꯗ ꯏꯪꯂꯤꯁꯇ ꯍꯧꯖꯤꯛ ꯋꯥꯍꯩꯗꯨ ꯐꯠ ꯆꯣꯡꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨ ꯍꯦꯟꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯅ ꯀꯣꯠ ꯇꯧꯔꯒ ꯊꯝꯍꯧꯔꯀꯥꯟꯗ ꯑꯩꯅ ꯃꯤꯅꯤꯡꯗꯨ ꯇꯧꯔꯀꯥꯟꯗ ꯑꯣꯖꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅꯁꯨ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯇꯧꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯏꯆꯦꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯊꯃꯣꯏꯗ ꯍꯦꯟꯅ ꯊꯥꯒꯠꯆꯩ ꯏꯁꯣꯔꯕꯨ ꯑꯗꯣ ꯏꯆꯦꯗ ꯏꯪꯊꯕ ꯂꯩꯔꯤꯁꯦ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯈꯩꯒꯤꯅꯤꯀꯣ ꯏꯆꯦ ꯑꯁꯤ ꯈꯪꯕꯤꯌꯨꯀꯣ ꯏꯆꯦ
ꯍꯣꯏ ꯍꯣꯏ ꯇꯞꯅ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯁꯤꯌꯥꯔ ꯑꯣꯏꯅ ꯑꯩ ꯇꯦꯂꯤꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯒꯅ ꯆꯤꯜꯂꯦ ꯆꯤꯟꯗ꯭ꯔꯒꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯔꯒ ꯄ꯭ꯔꯊꯅꯥ ꯐꯥꯎꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣ ꯂꯩꯕꯤꯌꯣꯕ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯁꯦꯚ ꯇꯧꯖꯒꯦ ꯏꯆꯦꯁꯨ ꯀꯣꯜ ꯇꯧꯕꯤꯔꯣꯀꯣ ꯍꯣꯏ ꯑꯗꯨꯝ ꯐꯅꯤ ꯃꯊꯧ ꯐꯅꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯣ ꯏꯆꯦ ꯍꯣꯏ ꯍꯧꯖꯤꯛ ꯏꯆꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯔꯣꯔꯥ ꯍꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯎꯝ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨ ꯏꯄꯥꯕꯨ ꯊꯥꯒꯠꯆꯩ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯏꯆꯦꯒ ꯑꯩꯒ ꯏꯄꯥꯅ ꯈꯪꯅꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯊꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯏꯆꯦꯕꯨ ꯀꯟꯕꯤꯔꯦ ꯈꯟꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯇꯥꯖꯕꯗ ꯏꯄꯥꯅ ꯏꯄꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯩ ꯏꯄꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯥꯡꯇꯛꯅꯕ ꯏꯆꯦꯒꯤ ꯍꯛꯆꯥꯡꯗ ꯇꯨꯝꯕ ꯌꯥꯗꯕ ꯁꯥꯟꯇꯤ ꯐꯪꯗꯕ ꯄꯣꯊꯥꯐꯝ ꯂꯩꯇꯕꯁꯦ ꯏꯄꯥꯅ ꯈꯪꯕꯤ ꯑꯃꯁꯨꯡ ꯏꯄꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯏꯄꯥꯅ ꯏꯆꯦꯕꯨ ꯀꯟꯕꯤꯔꯦ ꯏꯆꯦꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯦ ꯍꯥꯏꯅ ꯈꯪꯖꯕꯗꯁꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯗꯤ ꯊꯥꯒꯠꯂꯤꯉꯩꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯏꯄꯥꯅꯤ ꯏꯄꯥ ꯏꯁꯣꯔ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯊꯣꯏꯕ ꯑꯃ ꯏꯄꯥꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯆꯦꯅ ꯇꯧꯔꯛꯀꯗꯕ ꯄꯨꯝꯅꯃꯛꯁꯦ ꯏꯄꯥꯒꯤ ꯑꯅꯤꯡꯕꯅ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯃꯁꯨꯡ ꯏꯆꯦꯕꯨ ꯍꯦꯟꯅ ꯂꯣꯏꯅꯕꯤꯌꯨ ꯐꯠꯇꯕꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯏꯄꯥꯒꯤ ꯁꯥꯈꯤ ꯐꯥꯎꯕꯗ ꯏꯆꯦꯅ ꯄꯤꯊꯣꯔꯛꯄ ꯌꯥꯕ ꯑꯣꯏꯅ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯃꯁꯨꯡ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯏꯆꯦꯕꯨ ꯏꯄꯥꯅ ꯑꯍꯤꯡꯕꯒꯤ ꯃꯆꯥ ꯁꯔꯒꯒꯤ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯊꯣꯏꯕꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯅꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤꯕꯅꯤ ꯍꯦꯟꯅ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯁꯦꯟꯊꯣꯏꯔꯕ ꯃꯤꯡꯗ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯒꯤꯁꯤꯒ ꯑꯣꯇꯣꯃꯦꯇꯤꯛ ꯔꯦꯀꯣꯔꯗꯤꯡ ꯌꯥꯎꯋꯦꯕꯀꯣ ꯏꯆꯦ ꯏꯆꯦꯒꯤꯁꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯏꯆꯦ ꯃꯊꯪꯒꯤ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯗ ꯏꯆꯦꯒꯤꯁꯤ ꯍꯥꯞꯆꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯑꯗꯨꯝ ꯑꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯕꯥꯏꯕꯜꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ ꯀꯣ ꯑꯗꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯀꯃꯥꯏꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯝꯅ ꯄꯥꯈꯠꯂꯒ ꯅꯪꯒꯤ ꯐꯥꯛꯇꯣꯔꯛꯄꯗ ꯄꯦꯖꯤꯡꯗꯨꯗ ꯂꯤꯂꯨꯗꯔꯦ ꯈꯪꯕ ꯑꯗꯒꯤ ꯑꯩꯗꯤ ꯈꯨꯗꯛꯇ ꯑꯩꯅ ꯑꯗꯨꯝ ꯏꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯌꯥꯝ ꯄꯛꯅꯗꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯈꯤꯕꯀꯣ ꯀꯌꯥꯝ ꯑꯆꯧꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯇꯔꯗꯨꯅ ꯀꯣꯟꯅ ꯑꯩ ꯅꯣꯡꯃ ꯂꯤꯔꯛꯀꯦ ꯑꯩꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯤꯃꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯅ ꯑꯗꯨꯗ ꯀꯥꯏꯈꯤꯕꯗꯨꯗ ꯑꯩꯁꯦ ꯀꯤꯕ ꯑꯃ ꯄꯣꯛꯑꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯒ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯐꯨꯝꯃꯦ ꯈꯣꯠꯂꯦꯀꯣ ꯑꯗꯨꯀꯥꯟꯁꯤꯗ ꯉꯔꯥꯡꯅ ꯑꯃꯨꯛ ꯕꯥꯏꯕꯜ ꯄꯥꯎ ꯑꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯏꯁꯣꯔꯅ ꯑꯗꯨ ꯀꯣꯟꯊꯪꯗ ꯑꯩꯅ ꯑꯗꯨꯗꯤ ꯏꯁꯣꯔꯁꯦ ꯖꯤꯁꯨꯅ ꯁꯤꯍꯜꯂꯒ ꯍꯤꯡꯒꯠꯂꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯌꯥꯝꯁꯤꯗ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯗ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯨ ꯋꯥꯈꯜꯁꯦ ꯖꯤꯁꯨꯁꯦ ꯁꯤꯔꯒ ꯍꯤꯡꯒꯠꯂꯝꯕꯅꯤꯅ ꯑꯩꯁꯦ ꯁꯤꯔꯨꯔꯒ ꯍꯤꯡꯒꯠꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯒ ꯑꯩ ꯆꯥꯅꯤ ꯊꯛꯀꯅꯤ ꯏꯔꯨꯖꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯕꯥꯏꯕꯜ ꯊꯤꯕ ꯍꯣꯠꯅꯕꯗ ꯏꯆꯦ ꯑꯗꯨꯃꯛꯅꯤꯀꯣ ꯏꯆꯦ ꯍꯣꯏ ꯑꯗꯨꯒ ꯋꯥꯍꯩ ꯑꯅꯤꯈꯛꯁꯦ ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ ꯑꯩ ꯄꯨꯔꯥ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯒꯨꯔꯨꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯀꯣ ꯑꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯇꯝꯍꯧꯔꯒꯦ ꯍꯌꯦꯡ ꯑꯩꯅ ꯈꯪꯈꯤꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯩ ꯕꯥꯏꯕꯜ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯄꯥꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯗ ꯕꯥꯏꯕꯜ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯤꯕ ꯑꯗꯨ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯩꯕꯨꯗꯤ ꯂꯩꯔꯅꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯦꯂꯤꯐꯣꯟ ꯇꯧꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯄꯤꯕꯤꯌꯨꯕ ꯏꯆꯦꯅꯅꯦ ꯗꯁꯥ ꯃꯇꯝꯗ ꯑꯦꯅꯤ ꯇꯥꯏꯝꯗꯀꯣ ꯏꯆꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯦꯜꯀꯝꯅꯤꯀꯣ ꯏꯆꯦ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯐꯪꯍꯟꯕꯤꯕ ꯁꯤꯁꯨ ꯏꯁꯣꯔꯒꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯥꯎꯕ ꯊꯧꯖꯥꯜꯅꯤ ꯏꯆꯦ ꯏꯆꯦꯒꯤ ꯑꯊꯣꯏꯕ ꯁꯥꯈꯤ ꯑꯩꯅ ꯇꯥꯖꯔꯤꯁꯦ ꯏꯆꯦꯁꯦ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯒꯗꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯔꯣꯔ ꯀꯣꯇꯤꯅ ꯂꯩꯕ ꯐꯪꯉꯣꯏꯕ ꯏꯆꯦꯀꯣ ꯑꯊꯣꯏꯕ ꯏꯆꯦꯒꯤ ꯑꯣꯏꯅꯅꯤ ꯁꯥꯈꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯀꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯏꯆꯦꯀꯣ ꯐꯔꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯃꯁꯤꯅꯤ ꯏꯆꯦꯒꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯑꯃꯁꯨꯡ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯃꯇꯝ ꯑꯃꯗ ꯂꯥꯡꯇꯛꯅꯔꯝꯕ ꯏꯆꯦꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯏꯆꯦꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯑꯗꯨꯕꯨ ꯀꯣꯛꯂꯛꯇꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨꯅ ꯏꯆꯥꯅꯨꯄꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯏꯆꯦꯕꯨ ꯀꯧꯊꯣꯛꯄꯤꯗꯨꯅ
इचेदा इंथबगी पुंसी थवाईगी पंथुंगी पुंसी अमसुंग ईश्वरगी लैसेंबी मपुगी मसानुपी ओहनबीबनी थागतचरी थाजरब चिलनाउ इचे इचलसिंग ईश्वरबु हेन हेन थागतपियो यीशु ख्रिस्टन लोइबिखिब थबक अदो अदुगा कोई हेन हेन थाजमिनसी यीशु ख्रिस्टबु हेन हेन थागतमिनसी लोइना थाजद्रिब खंजद्रिब चिलनाउ इचे इचलसिंग यीशु ख्रिस्टन अदोमबु सुनुसी अदोमदा अवा पोलुम लांगतकनब तेवंग पालबद तोंगान तोंगान मवंग कयागी लेबिरम बतारगदि अदोम यीशु ख्रिस्टदा अमुक्तंग हाइबिदुना येंबिउ अदोमगी अवाबा हाइदोकपिदुना येंबिउ अदोमगी मंगलांदा अदोम नत्रगा ताइबंगदा थोलक्तुना अदोमदा marang kai be ingthaba Jesu Christana piba pami masu Jesu Christana pigi haiduna ngairi thagachari ishorna ponna mapunusi ishorna ponna mapu sembi bani ponna mapuloina biba oresanu Jesu Christana amen.